Leingak Chalairingei local Bodysingi Mikhal Pangthokpiyu Haina Khetri Biren Fongdokhre ing tapa hanjilakti fauba Leingak Lakhiroi Haina Dr. Luwangna Fongdokhre manipur gi kanglup ani gi irang loisin binaba lokhatpa yaba thabak sing lokhali adubu khara thuna political gi oiba solution ama puraktuna loisin binaba JDU Manipur State Unit ki President Khetri Biren luchingba party gi mihut mangana governor da memorandum ama pishankre ngasi nangthepung mari helakpada memorandum asi governor unaduna pishuluraba matung palace compound da leiba party asigi office da pangthokiba paugi mifamda State Unit ki President KSH Biren Haiki Hauzik Ladiba Pibam Sida Kanglup Anigi Mio Sing Amaga Chatok Chachin Yananaba Kana Hona Biu Haiduna Governor da Taxilubani Masidanatana Nakal Anigi Yum Taduk Lairak Liba IDP Singbu Masagi Yumda Atuba Matanda Hanjilhanaba Hona Biu Hairumki Party gi Maikai Dagi Governor da Thamkiba Om Subawa Famda Matam Sangna Local Bodysingi Manung Chaliba Panchayat Municipal Council Amashung Autonomous District Council Singi Mikhal Chahi Ani Hena Pangthoktuna Leirakliba Asi President Rule Leingaki Manungda Pangthokpiyu Hainasu Taksilamki Aduga State Asida Miyamgi Mihut Singna Chalaiba Leingak Amadi Local Body Sing Leihanbiyu Hainasu Taksilaki Hairi Local Body Singda Leingakna Administrative Committee Sing Assembly Bani Haiduna Akagnaba Miyoi Sing Khangatlaga Thaupuba Haptuna Local Body Singi Thabak Puhalakpagi Mayokta High Court amasung Supreme Court yongna wakat na kiva leire maramasina punamak asina thairaga PR Leingakna Local Body Singi Mikhal Pangthokpiyu hajaramki Governor gi Maikai degisu party asina Fongdokhiba wafam sing pukning changna taki haire magna makata na hai PR Leingak manungda Local Body Singi Mikhal atuba matamda pangthoknaba thaurang tawrakani haibagi thazaba leire adum oinamak pangthoktrabadi Union Leingak Paibada Yauriba Party Asigi Minister Unaruraba Mihut Kangbu Amana Atuba Matamda Delhi da Satlagani Haiki Paugi Mifamda Saruk Yakiba Party Asigi National Council gi member Dr. Nimaichan Luwang Nahai JDU Manipur State Unit ki Maikai dagi Manipur da ingtapa hanjilakpa pami violence conflict natraga highway sing da free movement tauba yadaba Churachandpur dagi lanjenarakpa maitai sing hanjinuda changba yadaba yauna thodok asi Mori amadi Kangpokpi da su thoglakpani hairaduna nakal ani gi miyoi singna masa masagi mayum inkolda hanjinbada Leingakna ayaba pigadabani maram asina governor unabada athuba matamda state asida ingtapa hanjilhallu haibagi wafam taksilamki Governor gi Maikai dagi thabak asimasu laukhatuna honari haina Fongdoraki amaromda hauzik leidiba Manipur gi fibam asidi aruba fibam oirabanina Leingak singmabagi wafam haudokpa chumde aihaki oina haibada BJP gi MLA sing amasung atopa party gi MLA singna Leingak semba ngamdrabadi assembly dissolve tawgadabani haibasu matam satri hauzik politics tawgadaba matam nate ingtapa hana hanjilaknaba honagadabani fibam adu leiraba matungda Leingak lakadabani haiki assembly constituency kharada MLA kharana amasung board ka hogdaba kharana board khomba manbagi thawang chatharakpa ure hairaduna hauzik makti thabak sing asi tawfam thokte haiki hauzik maki oina party khenabagi wafam thamdana Congress BJP JDU amasung left party singna ahanbada state asida ingtapa puraknaba hotnagadabani masigi matungda popular ministry lakadabani adubu ingtapa hanjinje fawbadi miyamgi Leingak lakani haiba thazadi haiki Jal Jiban Mission gi matangda paladuna mahakna hai hauzikti project asigi makada 35 masing thiduna leigadaba nati election gi wafam di matam naksilaglaga ngangnasi yanadaba amasung yengthinaba MLA khara punna unare haibagi report sing pause singda thengaki adubu madu thabak oina onthokpagi mahutta ingtapa hana hanjilaknaba honagadabani haiki